Mama mapa anidu ngasidi lakni haiduna pau piri moina laglidu isam samna macha unaba lakpa nette aruba mission amagidamag lakpani mafamdu hegeubaga machada wahang chathare abungo ayuse kadaidagino kanagi macha masuna haibani richasu yauna hayo ipade sayo nupi machadu masak uningena lakpani Tuboy ngakna Kuy nu baba asutuna imom na Theng labani Yamda kadar tawraga puro habisu yadi Adudi napaga igane haunaraga laabani Us kuro kumang joksum maliko Sese hayu kanagi macha masuna habado Tuboy nokmi Mama Moigi mamagi mingdo chanu gawe atuga mapagi na Daniel matomtani Richard amadi imom ngakni ingnei tuboy sinokmi kharabudi angangni Ay adudi baba khangine adudi baba na khara biro adu mukti hemandra nangso ay khangdreda baba masaktu uradine Babasu namok sudan oining nungsibadana tana pamu amasu yauri masakto imomna aigi ichasidi lapta nanturedana kadai soke na hana mukta chik tok tabiyade mama masu ingira ihe ngasaidagi inge haidana ngairi udro nangbo tuboy magi phone da yauriba thoibigi photo da uli tu mama yingo phajadra Direct ni heli fujaba. Pas na grade on thokna. Richard su jangsin duni yengi. Sidi ichana haigumdana nushine masakse ting laudana. Sinaga aikhoyumgi mogu oiraba. Mahana egi sebaga toredi. Imay chahi samaga punsido mandro haiwani. Mama sebaga yam tohoni apodiko. Mi angang yam oiri. Richa namu kre lemne sida. Herodu college title get to the lollipop to umduna bullet to the ngataduna lay. Auba mina machan pilo balak pamani. Purel heging bada angang mandre song sabanduda. Risisu machalo balak bada ma ubadangak na hanai. Queen hero. Sidagi mum korabo Purelu sitana Koidri lakuyadro No mata sirela udava Purel navu nupilumita kravo Tingna bukoiva Aduga dechet pa singaidana Lumma koividova Purel nate Hoi ne duburi nupiniam tanava saktanina Nupata tanava nupi koividaw nupanate Pambu pamade nungsiyaraga matamangaloi hekta bend hapcheladamne nangna lodi nupida marai bakti tong thigranda oidaba suyadaba adu nangna hoji kori sungsida apamam te yaudro yaudida aigidi apamam leidore bidya nang kamai khangiba laine purel silai aine khangdab leite Engonda nupi katlaga borni jawo. Nangsi nupi haipet kui brand kanmani. Adu opa ko walay tine. Haipeti kuning bajani. Iral na koi bane nathole bro nara na koi bro. Hero film gi hero da na pambang agta to wada. Real da di kiawin da bani bo. Adu real da di ne kripak pawat kani. Nang nagju hari miyam da. Atabasingna purel se yam putrar mani ai muksu yam taningdre nasana nasase heroni khaline purel su sitana yem batardana purel si kiam yam nasati avada oi atoi bisu bidyalo bula amale purel suktuna tri ni laima atoi bisu moigi manakte changla be moi lo bulaira Oh, atay bangak na Purel, nang kamay na Nathole bro, kushi
ꯑꯊꯣꯏꯕꯁꯨ ꯁꯨꯛꯂꯞ ꯅꯇꯧ ꯀꯩ ꯂꯩꯗꯅ ꯂꯩꯕ ꯑꯩꯕꯨꯗꯤ ꯏꯆꯟꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯩꯁꯨ ꯏꯇꯨ ꯂꯧꯕ ꯂꯥꯛꯄ ꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯔꯕꯅ ꯀꯣꯏꯅꯤꯡꯉ ꯀꯣꯏꯅꯤ ꯀꯣꯏꯅꯤꯡꯗ ꯇꯣꯛꯅꯤ ꯅꯊꯧ ꯅꯠꯇꯦ ꯗꯥꯏꯅꯦꯜꯁꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯉꯥꯏꯈ꯭ꯔꯦ ꯄꯨꯔꯦꯜꯅ ꯅꯊꯧ ꯏꯔꯦ ꯍꯦꯛ ꯂꯩꯇꯅ ꯔꯤꯁꯤꯅ ꯑꯃꯨꯛ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯀꯣ ꯇꯥꯅꯤꯡꯔꯤꯆꯣ ꯅꯇꯨꯗꯣ ꯑꯁ꯭ꯋꯥꯏꯗ ꯌꯦꯡꯉꯨꯔꯣ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯅꯣꯏꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯅꯣꯏꯅ ꯆꯠꯈ꯭ꯔꯣ ꯑꯊꯣꯏꯕ ꯏꯈꯧꯂꯥꯡꯅ ꯒꯦꯠꯂꯣꯝꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯄꯨꯔꯦꯜ ꯑꯊꯣꯏꯕꯒꯤ ꯃꯑꯣꯡ ꯈꯪꯗꯕ ꯅꯠꯇꯦ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯍꯨꯔꯥꯟꯕꯁꯤꯗꯤ ꯔꯤꯁꯤꯁꯨ ꯄꯨꯔꯦꯟꯗ ꯌꯦꯡꯗꯨꯅ ꯉꯛꯂꯞ ꯀꯩꯕꯣ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯗꯤ ꯍꯪꯉꯛꯑꯅꯨ ꯑꯊꯣꯏꯕꯅ ꯑꯃꯨꯛ ꯅꯣꯏ ꯑꯅꯤ ꯐꯨꯅꯔꯛꯀꯅꯤꯀꯣ ꯄꯨꯔꯦꯜꯅ ꯅꯪꯒꯅꯤ ꯐꯨꯅꯗꯣꯏꯁꯦ ꯑꯊꯣꯏꯕ ꯁꯨꯛꯂꯞ ꯌꯦꯡꯉꯝꯃꯒ ꯂꯩꯊꯣꯛꯈꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯊꯣꯛꯂꯛꯏ ꯕꯤꯗ꯭ꯌꯥꯒ ꯄ꯭ꯔꯤꯌꯥꯒꯗꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯄꯨꯔꯦꯜꯅ ꯐꯔꯤꯁꯤꯅ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯔꯤꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅ ꯅꯨꯄꯤꯒ ꯎꯅꯕ ꯆꯠꯇ꯭ꯔꯕꯣ ꯔꯤꯁꯤꯅ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯩꯗꯤ ꯉꯛꯄꯨ ꯉꯧꯔꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯔꯤꯁꯤꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕꯁꯤꯗ ꯌꯥꯔꯦ ꯌꯥꯝ ꯉꯛꯎꯔꯅꯨ ꯑꯊꯣꯏꯕꯅ ꯑꯕꯦꯝ ꯇꯨꯡꯉꯣꯗꯅ ꯕꯤꯗ꯭ꯌꯥꯁꯨ ꯄꯨꯔꯦꯜ ꯂꯣꯟꯁꯤꯟꯗꯨꯅ ꯏꯇꯩꯁꯨ ꯌꯥꯎꯔꯛꯑꯝꯃꯤꯔꯣ ꯑꯧ ꯅꯆꯦ ꯎꯅꯕ ꯂꯥꯛꯄꯅꯦ ꯑꯣ ꯎꯅꯔꯕꯣ ꯎꯅꯔꯦ ꯌꯥꯔꯦ ꯍꯜꯂꯁꯨ ꯔꯤꯁꯤ ꯃꯉꯛꯇ ꯏꯟꯗꯨꯅ ꯇꯛꯖꯩ ꯁꯥꯏꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯇꯧꯏ ꯄ꯭ꯔꯤꯌꯥꯁꯨ ꯅꯣꯛꯃꯤ ꯃꯁꯛꯄꯨ ꯀꯝꯗꯧꯒꯦ ꯁꯛꯀꯤ ꯋꯥꯔꯤ ꯀꯩꯅꯣ ꯅꯕꯨꯡꯅ ꯈꯟꯕ ꯅꯨꯄꯤꯅꯤꯗꯅ ꯑꯊꯣꯏꯕꯅ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯊꯕꯛ ꯌꯥꯝꯃꯦ ꯕꯤꯗ꯭ꯌꯥꯅ ꯏꯇꯦ ꯍꯜꯂꯝꯃꯒꯦ ꯅꯨꯄꯤ ꯍꯥꯜꯂꯦꯍꯦ ꯆꯠꯈ꯭ꯔꯦ ꯕꯤꯗ꯭ꯌꯥ ꯍꯣꯏꯁꯨ ꯔꯤꯁꯤ ꯃꯆꯤꯟ ꯆꯤꯡꯈꯟꯁꯤꯟꯗꯨꯅ ꯃꯁꯤ ꯈꯨꯔꯨꯝꯗꯕꯒ ꯇꯧꯏꯅꯦ ꯄ꯭ꯔꯤꯌꯥꯅ ꯁꯛꯇꯥꯗꯨꯗ ꯀꯅꯥꯅ ꯀꯧꯅꯤꯡꯗꯣꯏꯕ ꯉꯥꯡꯉꯦ ꯅꯪꯃꯁꯨ ꯄꯨꯔꯦꯜ ꯔꯤꯁꯤꯗ ꯀꯔꯤ ꯆꯥꯔꯝꯗꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯤꯃꯁꯨ ꯉꯥꯎꯏꯗꯅ ꯔꯤꯁꯤꯒ ꯂꯣꯏꯅꯕ ꯃꯤꯅꯕꯨ ꯉꯥꯎꯗꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯦ ꯅꯪꯃꯁꯨ ꯈꯤꯇꯪ ꯂꯥꯡꯉꯨꯔꯒꯅ ꯀꯞꯁꯤꯟꯅꯗꯣꯏꯒꯤ ꯈꯗ꯭ꯔꯛꯅ ꯈꯗ꯭ꯔꯛ ꯍꯩꯕ ꯊꯥꯗꯣꯛꯄꯗ ꯍꯤꯡꯗꯧꯃꯤꯅꯤꯅ ꯊꯧꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩ ꯋꯥꯔꯦꯗ ꯇꯣꯡꯂꯔꯒꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯄꯨꯔꯦꯜꯁꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯍꯥꯏꯊꯔꯛꯏ ꯍꯧꯖꯤꯛꯀꯥꯟ ꯑꯊꯣꯏꯕ ꯂꯥꯛꯄꯗꯒꯤ ꯕꯤꯗ꯭ꯌꯥꯁꯨ ꯄꯨꯔꯦꯜꯕꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯏꯖꯗ꯭ꯔꯕꯅꯤ ꯕꯤꯗ꯭ꯌꯥꯒꯤ ꯐꯣꯟꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯏ ꯕꯤꯗ꯭ꯌꯥ ꯄꯥꯏꯗ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯕꯤꯗ꯭ꯌꯥ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯅꯥ ꯕꯤꯗ꯭ꯌꯥ ꯑꯩꯅꯤ ꯕꯤꯗ꯭ꯌꯥ ꯉꯛꯅ ꯅꯨꯄꯤ ꯑꯩꯒꯤ ꯐꯣꯟ ꯄꯄꯥꯅ ꯂꯩꯕꯤꯔꯦ ꯆꯠꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯦꯅ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯃꯗꯨꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯗꯦ ꯅꯪꯅ ꯈꯔ ꯍꯥꯏꯈ꯭ꯔꯣ ꯑꯗꯣ ꯅꯪꯅ ꯐꯣꯟ ꯄꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯨ ꯀꯩꯅꯣꯝꯃ ꯂꯩꯕꯗ ꯍꯦꯛꯇ ꯐꯥꯎꯔꯛꯄ ꯌꯥꯔꯅꯤ ꯄꯄꯥ ꯍꯣꯏꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯆꯠꯊꯣꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯣꯂꯦꯖꯁꯨ ꯂꯧꯕ ꯂꯥꯛꯄꯗ ꯄꯄꯥ ꯍꯣꯏꯁꯨ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯛꯄ ꯌꯥꯎꯔꯛꯄꯗ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯍꯧꯖꯤꯛꯇꯤ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯅꯔꯁꯨ ꯌꯥꯔꯦ ꯆꯁꯅꯥ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯣ ꯄꯄꯥ ꯕꯤꯗ꯭ꯌꯥꯅꯦ ꯕꯤꯗ꯭ꯌꯥꯁꯨ ꯅꯣꯛꯃꯤ ꯅꯨꯄꯤ ꯅꯣꯏ ꯄꯄꯥꯗꯣ ꯄꯥꯈꯠꯄ ꯃꯥꯜꯂꯦ ꯗꯥꯏꯅꯦꯜ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯁꯦ ꯃꯦꯒꯤꯁꯨ ꯆꯥꯊꯣꯛꯑꯣ ꯅꯨꯄꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯩ ꯃꯦꯒꯤ ꯆꯥꯈꯤꯒꯦ ꯍꯣꯏ ꯁꯦ ꯄꯄꯥ ꯏꯜꯂꯛꯀꯦ ꯊꯣꯏꯕꯤ ꯅꯣꯡꯃꯤ ꯃꯌꯥꯗꯣ ꯀꯥꯊꯣꯛꯏ ꯁ꯭ꯄꯨꯟꯗꯨꯅ ꯃꯦꯒꯤꯗꯨ ꯈꯔ ꯀꯣꯠꯇꯨꯅ ꯃꯆꯥꯗ ꯏꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯁꯥꯔꯛꯏ ꯆꯁꯅꯥ ꯄꯄꯥꯅ ꯍꯥꯏꯒꯗꯕꯗꯤꯅꯦ ꯅꯨꯄꯥ ꯅꯍꯥꯒ ꯀꯌꯥ ꯅꯛꯁꯤꯟꯅꯒꯅꯨꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯟꯅꯕ ꯐꯠꯇꯦꯀꯣ ꯍꯣꯏ ꯄꯄꯥꯁꯨ ꯈꯪꯉꯤ
Isa mingamde wa kya ngang hai ba. Papa na sum pakatan hai bani. Ai papa, ai kyan dai. Ichasi lisabi phare hai basu papa khangi. Adune chabu pamjaba nushijaba kya masuleramni. Hai basu papa khangi. Adubune makoi singdo haina singna mayokna gadabani. Sauning lebani haiduna nupa singa managa nuko. Nupa haisiri nupani toge tangamba. Makoi singa duna phataba thabak tawrak loisu hainingai leite. Ichaningon poklubana papa dine leita phangkhang dine. Ningol pokpa singi mapaoiba mamaoibi singna macha saurpa matamda pakhachaba mi paiba kyamu akiba lei haibadu ningol pokpi mama mapa khaktana khangani. Kayamu leitadi kayamu mi pai haibadu macha piba pokpa mahakna di khangloi. Ichaningolbu soikidra inkhalakliba machabu khonthanglana thangkidra mi paiba phawbagi mama mapa oibana. Kanagumbanadi soidana haigani machaningolbu asuk cheksili yengsili haiduna adubu madupumnamak machabu nuksibagi khonthanglangkidra mi paibagini. Kanagidama ichagidama Papagi amati imungsigidi ichana pumnamakni. Papa na haise gyan taba natro isabo. Tahi papa. Tasengna Daniel na ngasay college mamangda hero lakibadu ukibani. Purel kanano masakhangdrasu moigi geta khanabada yaukiba sathiba hero duna machana tamba college da leptuna leirambadu ubada pakhachabani. Rita sutapna masugi kata changlai. Isusana lahamedana abokti khangludredana. Thoibi sunokmi. Hoyabo ai hale. Aina aboko busutade abobu kaide chatluge. Rita masugi magukta nungsina nanbiduna. Abokse isugi rumleba thoubani ne ade isulakpa khangawdre. Daniel sunokmi. Sisi shiga satho. Thoibi mayadu tapna kathore e. Papa, ayingsu ngana lao ko. Ay nungsa sabado yang wayaba. Hoi. Papa heng khaidina ngana lake. Icha wahan biya vanetine. Adu nangbu satin budro. Puyi papa, adu irisu ehamsai. Rita masudi induna. Handakti isu sanase mayeng yamna tare. Chaba thakpa khangdrabanina. College naga wana halakpane. Chow suyadi adunadi mayeng taba. Thoibi khumde tumina momonok na lei. Daniel na handakti aisu tabakse khra thadolaga icha sena daba yadre. Icha sanase papa de amna warure. Papa waraudeda. Chanuna amu sangomga yerunga puduna changlai. Sese isagi yerunga sangongani mamana purese. Daniel na nokmi. Nangi mamana chanabu purese. Papa ga chabian bitanasi. Ay papa. Machabu them duna pichari. Bidyana su Priyada thoibigi number du pire. Ahumdu Priyana group ama semi. Ekhodi phasabini admin Priya. Ahumdu group ta changduna wati sunari. Hello everyone. Bidyana. I am back. Priyana mu. Welcome back to my channel. Bidyana. Ngasi anawa video amamu puduna laksare. Ay, Bidya haibi chandan. Winjang mimanbi wayam ngangno. Thoibina. Group maming side. Priyana. Wow sadro. Bidyana mu. Mani ekhodi phasabine. Priyana. Bidya ekhodi henna phasabi leite. Karigumba leiramlaba thosne es leijalaga hatkani over. Bidyana mu. Afawba tobulgi scientist amatana duna aina ekhoi Priya gidama afaba atangba acid ama putholani over. Thoibina mu. Mihat mupungi malemdagi aibu chingthokpiro. Bidyana.
ꯇꯧꯕꯨꯜ ꯆꯤꯟꯊꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨꯀꯣ ꯑꯣꯚꯔ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯃꯣꯏꯔꯥꯡꯊꯣꯏꯕꯤꯒꯤ ꯊꯧꯅꯥ ꯍꯟꯒꯅꯨ ꯑꯣꯚꯔ ꯃꯣꯏꯔꯥꯡꯊꯣꯏꯕꯤꯒꯨꯝ ꯇꯧꯕꯨꯜ ꯊꯣꯏꯕꯤꯁꯨ ꯁꯤꯐꯥꯎ ꯊꯧꯅꯥ ꯐꯩ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡꯗ ꯎꯠꯀꯗꯕꯅꯤ ꯄ꯭ꯔꯤꯌꯥꯅ ꯊꯣꯏꯕꯤ ꯏꯁ ꯚꯦꯔꯤ ꯁ꯭ꯇ꯭ꯔꯣꯡ ꯕꯦꯏꯗꯤꯌꯥꯅ ꯑꯗꯨ ꯈꯪꯕꯤꯌꯣ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯕꯤꯗ꯭ꯌꯥ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯕꯒꯤ ꯏꯃꯣꯖꯤ ꯑꯃꯒ ꯅꯞꯁꯤꯜꯂꯛꯏ ꯄ꯭ꯔꯤꯌꯥꯅ ꯊꯣꯏꯕꯤ ꯍ꯭ꯋꯥꯠ ꯃꯦꯃꯣꯔꯤ ꯂꯣꯁ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯖꯣꯟ ꯋꯥꯔꯤ ꯕꯦꯕꯤ ꯅꯪꯒꯤꯗꯃꯛꯇ ꯕꯤꯗ꯭ꯌꯥ ꯂꯩꯔꯤ ꯑꯣꯚꯔ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒꯤ ꯐꯣꯟꯗꯨꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯒꯤ ꯃꯦꯁꯦꯖ ꯂꯥꯛꯏ ꯊꯣꯏꯕꯤ ꯍꯟꯅ ꯌꯦꯡꯗꯦ ꯊꯦꯡꯛ ꯌꯨ ꯕꯤꯗ꯭ꯌꯥ ꯑꯩꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕꯒꯤ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯍꯦ ꯊꯦꯡꯒꯅꯨꯀꯣ ꯑꯝꯇ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛꯁꯨ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯇꯣꯟ ꯈꯤꯡꯂꯛꯏ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯒ꯭ꯔꯨꯞꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯦꯁꯦꯖ ꯑꯗꯨ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯍꯥꯏ ꯑꯣꯏ ꯊꯣꯏꯕꯤ ꯁꯛ ꯊꯤꯅ ꯀꯥꯛꯄꯩ ꯋꯥꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯛ ꯀꯥꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯛꯏ ꯊꯣꯏꯕꯤ ꯇꯞꯅ ꯇꯥꯏꯄꯤꯡ ꯇꯧꯏ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯃꯦꯁꯦꯖꯇꯤ ꯍꯜꯂꯛꯏꯗꯅ ꯁꯣꯝꯁꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯀꯅꯥꯗꯒꯤ ꯅꯝꯕꯔꯁꯦ ꯂꯧꯕꯤꯕꯅꯣ ꯐ꯭ꯌꯨꯆꯔ ꯇꯥꯔꯤꯕꯣ ꯀꯩꯗꯧꯔꯤꯒꯦꯕ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯐꯥꯊꯖꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯖꯗꯕ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯅꯨꯄꯥꯗꯨ ꯁꯣꯝꯗ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯁꯥꯎꯍꯟꯕꯅꯤ ꯊꯑꯣꯏꯅ ꯑꯩꯔꯣ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯇꯥꯔꯤꯕꯣ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯆꯥꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯒ꯭ꯔꯨꯞꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯋꯥꯈꯜ ꯈꯖꯤꯛ ꯌꯥꯡꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯊꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯀꯩꯗꯧꯔꯦ ꯋꯥꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯥꯏꯕ ꯉꯝꯗ ꯒ꯭ꯔꯨꯞꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯦꯠ ꯑꯣꯐ ꯇꯧꯔꯝꯗꯨꯅ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯇꯞꯅ ꯍꯤꯞꯊꯔꯛꯏ ꯊꯣꯏꯕꯤꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯐꯣꯟꯒꯤ ꯔꯤꯡ ꯈꯤꯡꯂꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯊꯣꯏꯕꯤ ꯄꯥꯏꯗꯦ ꯐ꯭ꯂꯥꯏꯠ ꯃꯨꯠꯇ ꯊꯝꯃꯤ ꯑꯗꯨꯒ ꯇꯨꯝꯊꯈꯤ ꯆꯁꯅꯥ ꯏꯆꯁꯅꯥ ꯁꯦ ꯍꯧꯒꯠꯂꯣ ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯌꯥꯝ ꯇꯞꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯗꯥꯏꯅꯦꯜ ꯇꯞꯅ ꯃꯆꯥꯕꯨ ꯃꯃꯤꯠ ꯁꯤꯡꯅꯕ ꯍꯧꯗꯣꯔꯛꯏ ꯆꯁꯅꯥ ꯁꯦ ꯆꯔꯥ ꯍꯦꯜꯂꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏ ꯈꯖꯤꯛ ꯑꯣꯏꯔꯁꯨ ꯆꯥꯎꯔ ꯂꯥꯛꯑꯣꯅꯦ ꯁꯦ ꯃꯤꯠ ꯁꯤꯡꯉꯨꯕ ꯅꯪꯕꯣ ꯊꯣꯏꯕꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯄꯄꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯗꯥꯏꯅꯦꯜ ꯇꯞꯅ ꯃꯆꯥꯕꯨ ꯀꯣꯟꯈꯠꯄꯤꯗꯨꯅ ꯁꯥꯏꯠ ꯇꯦꯕꯜꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯄꯤ ꯊꯣꯏꯕꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯄꯄꯥ ꯅꯨꯃꯤꯠ ꯇꯥꯔꯕꯣ ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯅꯪ ꯑꯕꯣꯛꯁꯨ ꯅꯪꯕꯨ ꯉꯥꯏꯍꯧꯔꯦꯅꯦ ꯉꯁꯥꯏ ꯄꯨꯄꯨꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯈꯤꯕꯅꯤ ꯅꯪꯗꯤ ꯇꯨꯝꯍꯧꯋꯦ ꯍꯥꯏꯅꯦ ꯊꯣꯏꯕꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯐꯃꯥꯡꯗꯒꯤ ꯆꯝꯕꯜꯗꯨ ꯇꯣꯡꯁꯤꯜꯂꯤ ꯄꯄꯥ ꯂꯥꯛꯎ ꯃꯄꯥ ꯃꯆꯥꯗ ꯀꯨꯝꯊꯔꯛꯏ ꯀꯤꯆꯟ ꯌꯧꯔꯛꯄꯗ ꯃꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯁꯅꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯆꯥꯕ ꯍꯧꯔꯦ ꯁꯣꯝꯗ ꯆꯥꯛ ꯆꯥꯔꯤꯗꯨ ꯃꯪꯂꯥꯟ ꯑꯃꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯛꯏ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯋꯥꯔꯗꯨꯅ ꯃꯄꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯊꯣꯏ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯔꯦꯗ ꯄꯨꯔꯦꯜ ꯑꯗꯨꯒ ꯇꯥꯗꯦ ꯆꯥꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯏꯜꯂꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯆꯥꯛꯇꯨ ꯇꯦꯕꯜꯗ ꯇꯥꯔꯦ ꯍꯧꯕ꯭ꯔꯥ ꯃꯔꯨꯁꯨ ꯑꯩꯅ ꯃꯜꯂꯕꯅꯤ ꯅꯨꯡꯁꯤꯅ ꯃꯆꯥ ꯊꯣꯏ ꯍꯥꯎ ꯕꯤꯗꯤ ꯅꯨꯡꯁꯤ ꯉꯛꯅ ꯀꯅꯥꯒꯤ ꯕꯤ ꯉꯥꯟꯕꯅ ꯏꯆꯥꯗꯤ ꯕꯤꯒ ꯆꯥꯛ ꯏꯟꯅꯔꯤꯕ ꯑꯣꯏꯔꯦ ꯄꯨꯔꯦꯜꯅ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤꯗ ꯑꯩꯕꯣ ꯃꯪꯂꯅꯦ ꯅꯠꯇꯦꯗ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯕꯅꯤ
ꯆꯥꯅ ꯄꯤꯖꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛꯈꯨꯝ ꯑꯃꯈꯛ ꯏꯟꯗ ꯉꯥꯏꯔꯤ. ꯀꯥꯏꯗ ꯂꯨꯈ꯭ꯔꯖꯥꯠꯅꯣ? ꯈꯨꯖꯥꯏ ꯃꯅꯨꯡꯁꯤꯗꯒ ꯌꯥꯎꯖꯥꯠꯂꯥ?